Kolkata da laiba RG Kar Medical College and Hospital da PG tamlibi Dr. Amabu rep tauraba matung tamthina hatpada mara lairaba Sanjay Roy busiba ki chairak PBO haina CBI na Kolkata High Court ta appeal taukre rep murder case asida mara lairaba Sanjay Roy bu haukiba ningthokaba numita Kolkata ge Selda Court na mapunsi chupa jail da laina ba wareb takiba loina na West Bengal government da so victim family da lupa lakh tara taret pi na ba khanghan kibane Amaromda West Bengal State Laingak na hairiba thaudok asi State Hospital da thokpana masigi thabak thauram sing state kamari lainaba singda tawfam thoi haiba wafam thamle CBI amadi state ki warol sing ningthi na taraba matung Justice Devangsu Vasakamadi Justice MD Savar Rasidi gi Division Bench na mara lairaba Sanjay Roy sibagi chairak pidringaida victim family amadi Sanjay Roy gi warol takhigani haina fongdoki